Northern Star Club Amadi Haoreibi Apunba FC na Sinduna Houkhiba January gi Maridagi IMPHAL West gi Haoreibi KANGJEIBUNGDA CHATHARAKLIBA Taruk SUBA CHANDRANADI Trophy 9 Men A Side State Level Village Open Football Tournament 2026 ki ngasi SANAKHIBA final match da Punjab FC HEIROK na KHUMAN LEIBAK MAYANG IMPHAL bu APIBA MATAMDA PANJIL Mari Amada Maithiba PIDUNA trophy LOUKHRE Sport Peaceful Coexistence Haiba Team da Pangthokiba Football Tournament asigi final match asigi Thoramda PS Landoni Devi Principal Standard Robert Higher Secondary School Kanchipur KS Tomba Senior Scientist Manipur Pollution Control Board Eloken General Manager DIC IMPHAL West and Jayanta DSO Government of Manipur Amadi KS Inauba Managing Director Thoitoi Adventure Park na atoiba mitunglen sing oina sarukyaki PUJA FC HEIROK Sanaroi jersey number 7 Krishnanandana minute kuntaret subada team masigi ahanba panjal ama chanki jersey number 8 Rosana minute kuntra manga chatpada ani suba panjal chanki team masimaki Sanaroi jersey number kunmari Hamlet na minute nifuma panchat pada panjalama chanki team asimaki Sanaroi jersey number taramatoi Vikas na minute yangkai matoi chat pada panjal amaga chanki KHUMAN LEIBAK MAYANG IMPHAL gi amatangai deba panjal adu team asigi Sanaroi jersey number taramatoi Alex na minute yangkai chat pada chanki bani ngasigi final match da mai pakraba PUJA FC HEIROK na sel oina lupa lakh amaga loinana lemjaningai oraba trophy lauki loinana runners up tahuraba KHUMAN LEIBAK MAYANG IMPHAL na sel oina lupa lising yangkai gi mana Amadi trophy lauki